Education sector sing asida makal amatagi sel amadi pochagi demand. Education sector sing asida uba thamang amloi sel amadi pochagi demand. Yamna freely school na sangal kanda mama pa oi basing dina masagi problem tana bu ba bu da minute kuntra ni pu army sing na restrict tor kan thamma kanda yamna comfortable oi da ba mo da mai oi sing na ngasi su saw ma high secondary da mai tami tungan ba education gi loisang sing da phammi ba koi director commissioner sing asi su oza sing gi marak ta gi koi ohela kanda oza sing gi mai oi sing gi grievance nam sing sa makoi na nan pam thok ta ba agam jari ba oi na momes aduga chathari ba Taraga Mapanchuba Disturbance Free Education Zone Demand Sigi Convener Gi Hawaisu Pujabani Ayosu Education President Unisule Duga Hoji Ladiba Kodi Education Sector Singasida Piriba Yekai Tingaiba Se Anthan Gadabani Haidana Desamamadi Masiga Wakalun Manaba Committee Sina Haukiba in Kunja Lisinganiga Dupandagi Haurakanda Nasi Hawal Lepalaitana Ekoi Tunganba Mahi Loisang Singasida Ekoi Chatlakanda Campaign Tauba Rally Tauba Amadi Tunganba awareness campaign kaya ama chathara kanda ngasi phawba lepa leitana 2008 tagi horakanda lakba campaign gi saruk amani ngasi aikoina sawyama higher secondary school sida pangthok chari mapungoina aikoina thamningi bu wafam di kaino hai matamda hojik lairiba aikoi gi lamdam sida lairiba aikoi gi education haibadi mahi tampham samsing ase masida sida piriba tungan ba aikoi badagi miyam singna amadi aikoi gi lebak sida laimineriba aikoi khudimang na piriba disturbance haibadi yekai tingai ba se masi handabam changni ha mapung oina aikoi school di manung da lariba oza sing na piba disturbance aduga school da tammiba mairoi sing na piba disturbance amadi school la du senari ba school la du lenga ki makha da lariba lenga loi sing sina piba disturbance amadi mamam pa oi sing na piba disturbance amadi tungan ba aikoi community sing tungan ba stakeholder ma'am sina piba disturbance ma'am sing asa masi handahan ba amadi kanagumba akogi pressure group haiba tare pressure group sinjina pugo thangma ngamuidaba sel amadi posai gi demand kya ma tawsala kanda akoi school college ti da manin tamna lai takcha ga doriba oja sing da tupam chabam khangendra kanda hayeng kari ta kanu aduga aina kari mairo sing da kari anobu waklon pigani haidana mamutana nainaraga lakadaba oja sing da magi pugo thangma ngamuidaba asigundaba monitoring demand nyam sing maram hoy kanda tumam chaban khangendaba asigunda mayam se masi tobiganu haiba se kogi committee sigi demand sigi apel ni miyam da adu mapungoina hojik lairiba aikoi lengak loi haiba tare lengak pairiba kogi lengak loi singchina aikoi gi education na se makoina pammi se education se kanbra natragi education na se state asidagi aikoi khunai sidagi education se mutat chidra education kan gi haiba targadi education nungchibagi aikoi kongthang lokot pamtong tabra ngasi pawda education sida 2026 aura aba pawda kogi sawyama higher secondary sida magi leibam thokpa infrastructure de horakanda magi leibam thokpa oza masing de horakanda magi pibam thokpa left ki karigi everything hasi gumba mayam singa se matik sari bra aikoi gi lenga loi sing sinau ji 2026 aura phawda sawyama higher secondary se moi ni yengi ba mieng se masi matik sari bra sigumba mayam singa se masi asigum laba aikoi gi committee sina thengnari ba mayam singa se masi ni matik sari haina aikoi gi makai de lawai asigumba thawong mayam singa lengak singa matam chana thawak paikat piu makoina matam chana thawak paikhala pa matam dadi lengak loi singse miyamna khoigi awang ba thak ikai khumna gadam ni tobu hojik lairiba aikoi gi education minister de horakanda education ge profile pairiba chief minister de horakanda makoina education de yengiba miyeng se kari no haiba se committee gi wang ne yengu mai kai khudi makta apha vibe jima leite aduna hojik lairiba aikoi sawyama higher secondary sida jo gate sida phawda army sing thamjala kanda central force sing thamjala kanda mama amba oiba singje lakada adugi matik disturbance ohelini yamna freely school na sangal kanda mama amba oiba singdina masagi problem tana bu babuda minute kuntra ni pu army sing na restrict tor kan thamma kanda yamna comfortable oi daba mo onda mai wai sing na ngasi su sawyama higher secondary da mai tami sigumba thawong ase lepiu asigumba thawong ase yengchen biu asigumba thawong ase hojik lairiba aikoi khunai sida mase khunai sigi asing masak to sawyama higher secondary do uthoibra aduna hojik lairiba aikoi lengak loi di horkan tongan ba section khudimakta aikoina thamningi bu wafam di mahairoi amada piba disturbance oza singda piba disturbance mai tamam singda piba disturbance ma'am sing handalu aduga no sahi amada class to numin masing ase maximum da aikoi sani kundagi taba yade haibagi wakalon ase aikoi khanbam changi aduga tungan ba education gi loisang singda phammi ba
ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯀꯃꯤꯁꯅꯔꯁꯤꯡ ꯑꯁꯤꯁꯨ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯑꯣꯏꯍꯜꯂꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯒ꯭ꯔꯤꯚꯥꯟꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯅꯩꯅꯍꯟꯐꯝ ꯊꯣꯛꯇꯕ ꯃꯁꯤꯗꯤ IAS ꯑꯣꯐꯤꯁꯥꯔꯁꯤꯡ MCS ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯌꯥꯝ ꯊꯝꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯣꯖꯥꯁꯤꯡꯒ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄꯗ ꯃꯁꯤꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯐꯝ ꯑꯁꯦ ꯃꯁꯤ ꯂꯩꯍꯟꯗ꯭ꯔꯤꯕꯁꯦ ꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯤꯅꯅꯦ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ